Matamgi Manipuri Wari channel asibu tabiriba khwai pumnamakpu taramnok jeri. Ngasi sum hausagom Mangao Thibi tarit suba tangkak amok buduna lakjeri. Mayam punna taminarasi. Jinglei hoina wari da nungai ringai Anjali mana wakal da manglingai jingsang na leblibadu uhaudraduna Anjali na hengatuna jatkibadu ingangak ba magaloina na jingsang mana Anjali bo khangkau kaurukpani. Anjali maming kaurukpadu da Anjali wakalgi sangsara madalai rambado gyan khangta tarakli mabu kauke haibadi khangli adubo wakal amada luklingai mabu kaurukkibu khonjal dodi munna tahaudre aduna makok fat leithokduna mabu kaurakliba misakdo kanano khan yinglakli jingsang oirambadu da maraidu fatchekli Jinglei Pinky Lalaima makoi ahomso Anjalina jab lieblago onthokkibaduda karino khan makoisu onthokduna yinglakli jingsang di wanganglakdre mamitu Anjalida suktuna yinglakli sublab tawna yinglakliba nupa magi mityengdo saktamdugadi yamna janakri Jinglei su nupa mana suktuna yinglakliba mityengdo ubada mabokningda tumin sonjari Suklaga yung masibaw aska magun layba imumu ba magi mit anisina romantic ka oiraga yung hakpadadi napising say pangthadininga wa layroibo thamoy gasi hukitaw mali Khonjal di thokda nupi dumay thongda momon tawragli mabukningda wahay kharay so hayjay phanoy duna so aygi thamoy di hubang amlaroy maramdi dasana hukrabani aygi thamoy di Anjali supa khatpadi khajik phauri ming mamang sida nganglakadra haina aduga mokso kangan banandi asumna tawri haina su khalli pakhatpadu uthokdana nokmi toksinaduna hairakli kangan ba ai hawje wari da nungai ringaida lumlum lawba nupadugi khonjal duna yare jasila konthok du sawba sumande sawdaba sumande Lairiba nupi maridugi maphamda jamamnaba oihankhre nupasigi khonthokdo nupaduna wahai khara khak hairamlaga magi khamliba gariduda kakhatkre Jinglei nupadugi khonjal tabado mikupsina ahanbani jingsang khonjaldo lumlum launu phajabani Jinglei maso atay gi nattana khonjal phajaba nupasidi yamna pamjabani ngaujabani Jingsang magi masak majuda ngaurudrabaso khonjal simadi tasingna ngaukri khalai wakhalduda asumna sinhaige dasanai raso masigi kakasigi khonjal sidadi tasingna ngaure haiduna so mahabunung se haibadi nate jumna ichamna khonjal sida ngaujabani Anjali shunupi ahumduda onsunduna hairakli Kona college karaga amuk thingnarasiko ngasigidi chatlage bye bye ita ho nupi ahum doso makut singdo thangatuna hairakli majinda so bye haiba wahaisi chapmana hairakli chatkhre Anjali ga jingsang do jinglaibo amuk tangdi yengingba phawrukpani adubu yengbadi yengkhidri somda nupi ahum doso mapabung luang limbagi manakta lagli wari su sanari Khonjal phajai haujiki kakado Lalaing mana hairakpani Pinky su mateng pangsilakli Asengba nokpada so minano Masak su kahina phajadasune yengba dum yai nupani haibada yam namjaibo Adai wasu kaya ngangandaba male khangde leme haisene aina Ekoi chayai so khonjal phajaba nupada ngawbani na haujiki kakado ki khonjal duda ngawramani bo Kamlai Jinglei so nukmi ga tawaduna khonjal dodi tasing ngaure dasandai so helaba haise adobodi kashu hendeda lalai madu nokladuna kakadogi khonjal duga dasangi khonjal ga changdamno hayadina dasandi lokha da lehode kakaduna bari da hele bhajaba sakta chuda yengla so dasandagi di henma malida
lalai magi waduda jinglai do sauri chichauga aigadi kaida mana duino nuksibe mafamda dine ifada phasai khangbra aina da sansei thamoi seina nuksibani aina haujike kaka aduge khonjal ngawe haibadudi ichamjamna phasai haibagumani nakwi amuk tawraduna makha tarakli aigi famdadi dasana pumnamakdagi nuksibaso phajabaso hele lalai madu nokladuna oho nuksigi mayai se kalli haina bado chumle dana side Pinky shu khatli ga tawaduna aidi nuksi lainana ningaktarebo lalai ma noklambado chapli laga Pinky da ngangboy cheiboy hairakli yare hanjila anu nangmaso jinglei wa pangsilakli irang di kalli Pinky do handakti khumlaktaba khaknate noina ngangli du tabi de haibagi maong mataw oina ulakli ani do so wadi makha taraktre adubu Pinky gi matawdu uraga makhoi ani su yengnaraga khonjal di thokda nokli somda gari manungdani chingsang mana gari thauribado thawna Anjali da di yenglakta hairakli kanhagi wakhalda gari khanbaino ichau chawna lebliba ayu da khai handoklaga chatliduba hanglakliba wahangdo luthaba mataw otuna luthaba khonthokta hanglakba oibana Anjali khumpham khangde khalluriba wakhal ekhoi kakaga kanganbaga nangagi nupi sembi gi khallubani hairuba yaba matang oide matang sida katukaran ngangluba yaba natri jingsangi haukiba punsida kari thoki kari fibam oiki haujikna karam hingle haibasi Anjali sumunna khangbani paukhom pidabadi yadi pidabadi amuk asawu ulakadra khanna khomjilakli ngasai khumkiwa paukhomduma engasai haikhrajudi kanganba wari da nungai uhaudabainena aina yengbadadi nangdi sanariba wari duda yawu odena hainingwa matawsu otkide atopa wakhal amada lupsinduna leibu oina oi natraga tesu fazana tawramdraba hanglaiva question singdo akhangba kaya yawrakdraba yawraida entrance test sidi fazana tawramida kanganba phare adubu oiradi wadu samdatkri jingsangna makha tanaso wahang tawrakdre Anjali bu mayumda thilamlaga hotel da laktuna magi yengsindauba tawgadaba thabak singdo yengsilamlaba matung makoigi sekmaida leiba farm house tuda amuk laklammi jingsangdo gari du mafam chana khamlamladuna kumtharakli lei char simduna leiramba manina jingsang lakpa ubada tawramliba mathaudu lepladuna hairakli laglibra thoiba khamla lolukpa mataw utuna nupa manaso hoi kaka dangbo sida hinglet tawriba leoye kaka tahadaga ithaimaga so ahaloi silaklabanina makhoibu yengsinduna yumda leibuna du pharida hoi aduga kakaga indom jaga so yengsindaba yadabadi nungaitaba malaibada nachadek haibiro Jingsangi wadu tabada mani thamoido chawthokjai khumlakli hanandagiso ichana dum yengsilaga laglibasidi mani simagi loinabiga puna farm sibu yengsinduna leibani jingsang manaso ahal ani sibu luna khanjai madam pumbada lolukpa mataw utpani mama mapagum khanjaduna yamna nakna loinabani Mamita macha uba phangdraba mani amadi mani geloina bithabanaso macha gumluna tawjabani Jingsangi gari makholda tabada thabaso imungdagi tafing tholakduna hairakli ichalakli dana oinomja thabaka chatlubagi waramani indomcha aingmo masembiraki potharamuko thabagi waduda jingsangdo taha na hairakli Inomja wahanabani sembiurado ai ngasigidi yumsida su changlaroige pokri mapana famnaga ngahak sum pothaurage hey gari yuwa banone waroi
Indomjase naha yamna oiribani ko. Thabagi wanduda jingsangdu momon tawrakli. Manina so Ningthouja karino jana bara thakna bara ama semjarakani da thoiba. Semlakanu hairuba yararoi khangladuna khumlakli jingsangsu phagi manba khondokta ahal anisibu laknaboi kaiboy. Adudi Ningthouja tini yamdabida sangom kuplab jamana tharaptawna lonbiro. Aduga ilaiji leiragadi hapiro. Mani shunokladuna makhadi Tejpataso hapiro Ningthouja. Asi haiduna jingsangsu noglakli. Thabasu nokminok mitawaduna. Ichagi apambase Ningthouja sune munna khangida. Mafam sida laklabadi thabana dalon bajani jingsangna thakleba. Mahausu yamna leibani. Aiso Ningthouja gi jase thaktaba koirabani. Ngasidi bena thaktaragi. Thao Ningthouja so ja thangalukige ko. Wahaidu hairamlaga thabado imungda muk jangkhri. Jingsangsu leiriba ngayok pukri singdogi andomduna lakli. Laphu pambi pareng hauridugi manakta mafam samba mayenglaga leimaida phamtharakli. Achukpa duda phamna pakna sandokliba jawrba pukri sigi ayingba ipaktubu thawai hakjang lukna yengli. Engna sitpa nami banungsit mahagna liri silakpada ising imaiduna ipom haubadi mitfam khajik phauba hongningri. Yengbada pukning khokre lemlei nga kayana pukri sida jabaduna hena magun hapagum su tawkre nupadogi mafamdadi. Yengli tumin phamduna ngai hagdi wakhal mana sining singlakli magi thawayu eibi laishi henbibu ahanbu ujakhiba numitto jingsang hoigi ngayok pukri singdugi maraktagi ama nga phadokpa numitni. Yaijitsu ngana laktuna nga phabaduda mateng pangli. Jingsangsu longup tawduna nga kanna phari. Nungsasu sagalakpa matang oiribani Helena mana laklibado. Helena laklibado jingsang amadi yaijit nadi uramde nga phanabo hotnaringai. Helena so jingsanga yaijit kana leiriba adumduda langtuna nupani dubo khonjal hauna kawrakli. Nganba yaijit Mathauda pukning luplamba nupa ani dumaso nupidugi khonjaldu tabada yeng thorakli. Helena ubada jingsangna asumna hairakli. Kanagalake Isabella galaira. Nati ekhoi rent leiba anganga magalak minabani. Yaijitsu karan ama pathechilakli. Angang dubo nupiro nupara. Helena nokladuna oh nupi Kai lehauge masak am yengene asilertu asi haiduna makhoidagi irap laptana phagalaklaba nga mayamdu thamliba jagaduda tagat tekliba nga singdubu yengduna leiribi leisi henbida makut thilli. Yaijitsu Helena na makut thilliba domduda yengli. Jingsang maadi karisuna chungde nupidubu su yenglakti. Yaijana khanghaya muk hairakli. Dhammai mat masaksi yengge tawraga matungon tholermine. Yaijit ki wanduda na chungdaba matau ottuna leiramba jingsangna mataudu onsinduna noksilaga karimnaba matau ottuna hairaklami. Kalaktum pili. Helena na Yari lao hoy ngahakta kakhalo ka tawrage. Yaijit na chaba yaba ahawba kai purake. Ho aidi egi nga saruk lo balak jabani ko. Jingsang na Lao nangya pa mangado khalula. Aduga baba na pamjaba khabagduso pubikro. Hoy Jingsang sa pukridu dagi ka khalakli yaijit na noki tawarduna. Chaba yabasu yawraktre hairamnina ahidi ka khalaroi ko. Phagi tongni he pizzaga haikaraga leirakpani aina. Wadu tabada yaijitsu isingdagi satkarakli mataududa jingsanggi Helena gadu nogli. Jingsangso mailaiduna jatke tawbaga
ꯐꯒꯠꯂꯛꯄ ꯉꯥ ꯃꯌꯥꯝꯗꯨꯕꯨ ꯌꯦꯛꯂꯤꯕꯤ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯅꯤꯡꯗꯨ ꯌꯩꯔꯤꯕ ꯁꯝꯂꯥꯡ ꯎꯔꯨꯕꯗꯨꯗ ꯃꯕꯨꯛꯅꯤꯡꯗ ꯇꯨꯃꯤꯟ ꯁꯣꯟꯖꯔꯤ꯫ ꯎꯁ, ꯁꯝꯂꯥꯡꯁꯤꯗꯤ ꯑꯣꯟꯊꯣꯛꯀꯠꯂꯛꯆꯈ꯭ꯔꯦꯗ꯫ ꯃꯁꯛꯇꯤ ꯎꯕ ꯅꯠꯇꯦ, ꯇꯨꯡꯈꯛ ꯎꯕꯅꯤ꯫ ꯆꯤꯡꯁꯥꯡ ꯃꯥꯅ ꯃꯥꯡ ꯊꯥꯗꯨꯅ ꯑꯍꯨꯝꯗꯨ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯇꯨꯡꯗ ꯆꯠꯂꯤꯕꯤ ꯍꯦꯂꯦꯅꯥꯗꯤ ꯃꯆꯤꯟꯗꯨ ꯂꯦꯞꯇꯦ꯫ ꯑꯩꯈꯣꯏ ꯏꯁꯥꯁꯨ ꯆꯠꯂꯨꯁꯦꯅ ꯍꯥꯏꯕꯅꯤ, ꯌꯥꯔꯛꯇꯦ꯫ ꯑꯩꯁꯨ ꯏꯇꯣꯝ ꯆꯠꯄꯗꯣ ꯇꯟꯕꯩ ꯉꯔꯥꯡ ꯅꯍꯥꯟꯗ ꯔꯦꯟꯇ ꯂꯩꯕꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡꯁꯦ ꯄꯨꯔꯒ ꯂꯥꯛꯏꯗꯤ꯫ ꯌꯥꯏꯖꯤꯠꯅ ꯕꯕꯥꯒ ꯏꯃꯥꯒꯗꯤ? ꯕꯕꯥꯗꯤ ꯊꯕꯛ ꯀꯣꯝꯗꯤꯌꯦ, ꯑꯗꯩ ꯃꯃꯥꯅ ꯑꯩꯈꯣꯏ ꯕꯣꯛꯇꯣ ꯅꯥꯏꯌꯦꯅ ꯃꯄꯥꯝ ꯆꯠꯈ꯭ꯔꯦ꯫ ꯆꯤꯡꯁꯥꯡꯗꯤ ꯋꯥꯔꯤꯗꯨꯗ ꯌꯥꯎꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯌꯥꯏꯖꯤꯠꯁꯨ ꯋꯥꯍꯪ ꯇꯧꯔꯛꯇ꯭ꯔꯦ꯫ ꯍꯦꯂꯦꯅꯥꯁꯨ ꯃꯈꯥ ꯇꯥꯅ ꯋꯥ ꯉꯥꯡꯂꯛꯇ꯭ꯔꯦ꯫ ꯃꯐꯝꯗꯨ ꯌꯧꯕꯒ ꯌꯥꯏꯖꯤꯠꯇꯤ ꯂꯩꯁꯤ ꯍꯦꯟꯕꯤꯕꯨ ꯌꯦꯡꯅꯕ ꯍꯣꯠꯅꯩ꯫ ꯁꯛꯇꯝꯗꯨ ꯎꯕꯒ ꯃꯥꯒꯤ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯆꯤꯡꯁꯥꯡꯗꯨ ꯆꯤꯔꯣꯜ ꯇꯧꯔꯛꯂꯤ꯫ ꯁꯛꯁꯤꯗꯤ ꯀꯌꯥ ꯌꯧꯔꯝꯗ꯭ꯔꯤꯍꯦ꯫ ꯆꯤꯡꯁꯥꯡꯁꯨ ꯌꯦꯡꯂꯛꯂꯤ ꯅꯨꯄꯤꯗꯨꯕꯨ꯫ ꯑꯗꯨꯕꯨ ꯌꯥꯏꯖꯤꯠꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯗꯨꯒ ꯃꯥꯒꯤ ꯃꯐꯝꯗ ꯊꯣꯛꯂꯤꯕ ꯑꯁꯤꯒꯗꯤ ꯇꯥꯏꯑꯣꯟꯅꯔꯦ꯫ ꯅꯨꯄꯤ ꯃꯥꯅ ꯉꯥ ꯃꯌꯥꯝꯗꯣ ꯏꯆꯝ ꯆꯝꯖꯕ ꯃꯇꯧ ꯎꯠꯇꯨꯅ ꯍꯔꯥꯎꯅ ꯌꯦꯡꯂꯤꯕꯗꯨ ꯎꯔꯒ ꯅꯨꯄꯥ ꯃꯥꯒꯤ ꯊꯃꯣꯏꯅꯗꯤ ꯅꯨꯄꯤꯗꯨꯕꯨ ꯍꯦꯛ ꯎꯕꯃꯛꯇꯗ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯦ꯫ ꯍꯦꯂꯦꯅꯥꯅ ꯂꯩꯁꯤ ꯍꯦꯟꯕꯤꯕꯨ ꯀꯧꯔꯤ꯫ ꯂꯩꯁꯦ꯫ ꯇꯌꯤꯡ ꯇꯌꯤꯡꯕ ꯈꯣꯟꯖꯦꯜꯗꯨꯅ ꯅꯨꯡꯁꯤ ꯂꯩꯈꯣꯜꯂꯩꯅ ꯈꯨꯝꯂꯛꯂꯤ ꯅꯨꯄꯤꯗꯨꯃꯁꯨ꯫ ꯀꯩ ꯍꯥꯏꯒꯦ ꯆꯦ? ꯗꯗꯥ ꯑꯅꯤꯁꯤꯒ ꯈꯪꯅꯧꯋꯣ, ꯆꯦꯒꯤ ꯌꯥꯝꯅ ꯅꯛꯅꯕ ꯃꯔꯨꯞꯅꯤ꯫ ꯃꯃꯤꯡꯅꯅꯦ ꯃꯥꯒꯤꯅ ꯌꯥꯏꯖꯤꯠ, ꯑꯗꯨꯒ ꯃꯥꯒꯤꯅ ꯆꯤꯡꯁꯥꯡꯍꯟꯕ ꯀꯧꯕꯅꯤ꯫ ꯍꯦꯂꯦꯅꯥꯅ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯃꯤꯡꯒ ꯁꯛꯀ ꯀꯣꯟꯅꯅ ꯇꯥꯛꯄꯅꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯌꯦꯡꯂꯛꯂꯤ꯫ ꯍꯦꯂꯦꯅꯥ ꯂꯩꯁꯤ ꯍꯦꯟꯕꯤꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯏꯅꯥꯎꯄꯤꯁꯤꯒꯤ ꯃꯤꯡꯅ ꯂꯩ꯫ ꯍꯥꯏꯕꯒ ꯂꯣꯏꯗꯦ ꯌꯥꯏꯖꯤꯠꯅ ꯃꯔꯛ ꯊꯠꯆꯤꯟꯗꯨꯅ ꯈꯪꯍꯥꯏ ꯍꯥꯏꯔꯛꯂꯤ꯫ ꯂꯩꯁꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯩ ꯇꯥꯍꯧꯋꯤ ꯍꯦꯂꯦꯅꯥꯅ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯀꯧꯈꯤꯕꯗꯣ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤꯒ ꯇꯧꯋꯗꯨꯅ ꯂꯩꯁꯤ ꯍꯦꯟꯕꯤ ꯍꯥꯏꯕꯅꯤ꯫ ꯃꯤꯡꯗꯨ ꯇꯥꯕꯗ ꯆꯤꯡꯁꯥꯡꯗꯨ ꯃꯊꯃꯣꯏꯗ ꯇꯨꯃꯤꯟ ꯁꯣꯟꯖꯩ꯫ ꯂꯩꯁꯤ ꯍꯦꯟꯕꯤ꯫ ꯌꯥꯏꯖꯤꯠꯅ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯍꯥꯏꯔꯛꯂꯤ꯫ ꯍꯩꯄꯥ ꯁꯥꯔꯨꯕ꯭ꯔꯥꯕꯨ ꯆꯣꯞꯄꯤꯍꯦ꯫ ꯆꯤꯡꯁꯥꯡꯅ ꯐꯠ ꯑꯃꯨꯛ ꯅꯪꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧ ꯂꯩꯔꯗꯨꯕ? ꯌꯥꯔꯦ ꯁꯛꯇꯥꯊꯤ꯫ ꯍꯦꯂꯦꯅꯥꯅ ꯋꯥꯗꯨ ꯑꯃꯔꯣꯝꯗ ꯄꯨꯔꯛꯂꯤ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯁꯦ ꯑꯩꯈꯣꯏꯒ ꯀꯣꯂꯦꯖ ꯄꯨꯟꯗꯣꯏꯅꯤ꯫ ꯇꯞꯅ ꯍꯪꯂꯛꯏ ꯂꯩꯁꯤꯅ꯫ ꯗꯗꯥ ꯑꯅꯤꯁꯨ ꯇꯝꯕ꯭ꯔꯣ? ꯍꯦꯂꯦꯅꯥꯅ ꯑꯗꯨꯝ ꯈꯨꯝꯂꯛꯂꯤ꯫ ꯇꯝꯃꯤ꯫ ꯆꯤꯡꯁꯥꯡꯅ ꯇꯞꯅ ꯋꯥꯍꯪ ꯑꯃ ꯇꯧꯔꯛꯂꯤ꯫ ꯑꯩꯈꯣꯏꯅ ꯏꯃꯥꯟꯅꯕ ꯏꯕꯣꯠ ꯈꯣꯝꯕ ꯐꯥꯔꯁ ꯁꯦꯃꯤꯁꯇꯔꯗꯒꯤ ꯆꯠꯂꯛꯏꯗꯣ ꯂꯩꯁꯤ ꯍꯦꯟꯕꯤꯗꯤ ꯑꯃꯨꯛꯇ ꯊꯦꯡꯅꯗꯦꯅ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯃꯁꯥꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯤ ꯍꯟꯗꯛꯇꯤ꯫ ꯗꯗꯥ ꯑꯩꯗꯤ ꯀꯣꯂꯦꯖ ꯑꯝꯇ ꯀꯥꯔꯛꯇ꯭ꯔꯤ, ꯅꯍꯥꯟꯗ ꯌꯨꯝꯗꯒꯤ ꯂꯥꯛꯄꯅꯤ꯫ ꯆꯤꯡꯁꯥꯡꯗꯤ ꯅꯨꯄꯤꯗꯨꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤ ꯇꯥꯕꯗ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯤ꯫ ꯉꯥꯡꯂꯛꯂꯤꯕ ꯅꯨꯄꯤ ꯃꯥꯒꯤ ꯈꯣꯟꯊꯣꯛꯁꯤꯁꯨ ꯅꯨꯡꯁꯤ ꯂꯩꯀꯣꯜ ꯂꯩꯃꯟꯈ꯭ꯔꯦ꯫ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯨꯕꯗꯨ ꯊꯕꯥꯒꯤ ꯈꯣꯟꯖꯦꯜꯅ ꯊꯨꯒꯥꯏꯔꯛꯂꯤ꯫ ꯊꯩꯕꯥ ꯆꯥꯁꯤꯗ ꯂꯩꯔꯦꯀꯣ꯫ ꯆꯤꯡꯁꯥꯡ ꯈꯜꯂꯝꯕ ꯋꯥꯈꯜ ꯑꯗꯨꯗꯒꯤ ꯅꯥꯊꯩꯔꯛꯂꯤ꯫ ꯅꯤꯡꯁꯤꯡꯂꯝꯕꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤꯕꯨ ꯑꯍꯥꯟꯕ ꯎꯖꯈꯤꯕ ꯃꯤꯀꯨꯞꯇꯨ꯫ ꯑꯗꯨꯕꯨ ꯊꯨꯒꯥꯏꯈ꯭ꯔꯦ ꯊꯕꯥ ꯃꯥꯅ꯫ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯊꯕꯥꯒꯤ ꯃꯈꯨꯠꯇꯒꯤ ꯆꯥ ꯀꯞꯇꯨ ꯂꯧꯔꯤ꯫ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯂꯤ꯫ ꯏꯟꯗꯣꯝꯆꯥ ꯍꯣꯏꯒꯤꯗꯤ? ꯅꯪ ꯀꯀꯥꯕꯨꯗꯤ ꯊꯛꯄ ꯍꯧꯍꯧꯔꯦ, ꯏꯟꯗꯣꯝꯆꯥꯗꯤ ꯊꯛꯇ꯭ꯔꯤ꯫ ꯆꯤꯡꯁꯥꯡ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤ꯫ ꯆꯥ ꯀꯞꯇꯨ ꯊꯥꯡꯒꯠꯇꯨꯅ ꯊꯛꯄ ꯍꯧꯈ꯭ꯔꯦ꯫ ꯊꯕꯥꯅ ꯃꯈꯥ ꯇꯞꯅ ꯇꯥꯔꯛꯂꯤ꯫ ꯏꯟꯗꯣꯝꯆꯥꯅꯦ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯍꯦꯛꯂꯨꯈꯤꯒꯦ, ꯅꯪꯅ ꯍꯟꯕꯗ ꯄꯨꯈꯤꯅꯕ꯫ ꯐꯥꯝꯗꯨꯗ ꯉꯥ ꯈꯛ ꯌꯣꯛꯄ ꯅꯠꯇꯦ, ꯏꯪꯈꯣꯜꯁꯨ ꯀꯣꯏꯔꯤꯕꯅꯤ꯫ ꯆꯤꯡꯁꯥꯡꯁꯨ ꯇꯞꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯤ꯫ ꯍꯣꯏ ꯏꯟꯗꯣꯝꯆꯥ, ꯈꯔ ꯍꯦꯟꯕꯤꯔꯛꯑꯣ, ꯌꯥꯏꯒ ꯍꯦꯂꯦꯅꯥꯒꯒꯤꯁꯨ ꯈꯔ ꯈꯔ ꯄꯤꯕꯤꯒꯦ꯫ ꯍꯣꯏ ꯍꯣꯏ꯫ ꯊꯕꯥꯁꯨ ꯆꯠꯈ꯭ꯔꯦ꯫ ꯆꯤꯡꯁꯥꯡꯁꯨ ꯆꯥꯗꯨ ꯊꯛꯅ ꯊꯛꯅ ꯄꯨꯈ꯭ꯔꯤꯗ ꯆꯥꯔꯤꯕ ꯉꯥꯁꯤꯡꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯆꯤꯡꯂꯩ ꯒ꯭ꯔꯦꯁꯟꯗ SMS ꯑꯃ ꯊꯥꯖꯤꯜꯂꯤ꯫ ꯗꯥꯁꯟ ꯀꯩꯗꯧꯔꯤꯒꯦ? ꯌꯥꯝ ꯆꯤꯟꯕ꯭ꯔꯣ?
Halaki yangna reply do. Chak chage na tauri. Ado nang di charaba. Chari. Kay mathel. Kang soy amaga, kang kaw amaga. Ngasay entrance test do phajana tawrong banadra. Hanglatliba Krishan gi wahang do jenglei na di mana ngasay yumda halakbaga hanghaning bani. Adubu hanglakidri asuk sang matam sida. Jenglei nupa da thabak chilamgadra khanna mayum yawraklaba matung nupa da dasana thabak komlaga pau phawro o haina SMS ama thakibani. Adubu reply di lakhidri. Reply lakdri haina hena khanjin basu tawrudri masagi achin baleiramgani haina khallubana. Adumakna numidang jag hek tokpaga nupa da SMS tharibani. Hanghaningba wahang ama hanglaklaba dudadi nupido so yangna pokum pirakli. Tawrame. Phare. Adudi ay jagamda jarakhi. Horen namu call tawrake. Hoi, mayam chaw ko dasan. Reply la khidri nupido so ahenba phattaba wakhaldi khanjilodri. Somdadi kamdauri Krishan mabukning changna game sanaba hawkre. Nupiduda mana oidaba ngangsinbani chak jarugi haina. Chak di ngasay na toklabani. Adubu ngangkri oidaba do.